House के member mangana pukhalakpa wafam kayagi paukhum piraba matung ngasi chathakhiba assembly mifamna Manipur Appropriation Bill number 4 Bill 2022 Bill number 12 of 2022 House na amato oina pass tawkhre corruption ga mari leinaba wafamda lengak asna kaidawnungda yasinaba tawroi haina Chief Minister and Biren ngasi House ta thamkhre Taranithoi Suba Manipur Legislative Assembly ki ani suba session ki ngasi Taramathoi Suba sitting amadi aroiba numitta member o Ibobi K Megachandra TS Lokeswar KH Joy Kishan amadi K Ranjitna tongan ma department kayagi house ta pass tawkhiba adubo sitha hauba thamningba wafam kaya house ta thamkhi member singi wafam kaya adugi paukhum pireduna house ki leader su oiriba Chief Minister and Biren hai civil secretariat asi lengak asigi 100 days ki program gi manungda yaubani hairiba secretariat asi lakadoribu August ki aroiba amadi September gi ahoba sarukta sangana bu honari sangaba ngamgani haina su khale amaramda Indo Myanmar gi ngamkhaida ngamkhai sambal khabagi matangdana ngasi phawbada chayet nabagi wafam asi adumak lay adubo wafam asi lebak ani gi wafam ni amaramda border fencing gi thabak asi baihang amadi morcham rom sarukta su paikhatnaba thorang tawre nakalamoramda poppy plantation tawbagi chang haujikti yamna hanthare hana tharamba mafam sing atopana mahut sile miyamna su sauna mateng panglakle haiba wafam thamki makhatana MPSC su haujikti ningthina thabak tawre masigi makhada pangthokadaba kaya thabakta onthokpa haure retirement benefit ki matangda su panduna lairiba sing adu athubada pithoklagani corruption ki matang da lengak asina kaidawnungda yasinaba tawroi haiba wafam thambaga loinana work order yaudana Thabak Suba Matungdadi Touhallaroi ACR ibada lengaki karmasari singi marakta gap lehendana ba hotnaragani haiba wafam house ta thamkhibaga loinana Manipur Appropriation number 4 Bill 2022 Bill number 12 of 2022 asi house na amato oina pass tawkhi